ꯑꯗꯣ ꯅꯣꯏ ꯄꯥꯕꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯅꯕ ꯆꯥ ꯊꯛꯅꯕ ꯀꯩꯅꯣ ꯈꯔ ꯄꯤꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯆꯦꯜꯂꯁꯦ ꯉꯥꯏꯈꯣꯍꯦ ꯑꯩꯈꯣꯏ ꯃꯥꯗ ꯀꯞꯁꯟꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯔ ꯌꯦꯡꯈꯤꯒꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯃꯈꯛ ꯀꯣꯏꯔꯒ ꯌꯥꯒꯗ꯭ꯔꯣ 누파 하이지디네 군군드라 먹고 있을라가 셀 바이바마 딱 파하고다바 빵을 안다바 낭부 와라우다바 아싱부 막대워려버디 낭 나짠 바는 보고 바보 마탕다디 누피 오이나 복사게고 ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯌꯥꯔꯝꯗ꯭ꯔꯦ ꯉꯥꯏꯈꯣ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯈꯤꯁꯦꯕ ꯀꯩꯅꯣ ꯄꯣꯔꯛꯇꯣꯏꯁꯤꯕꯣ ꯂꯣꯏꯌꯝꯕꯁꯦ ꯀꯅꯥ ꯀꯣꯏꯁꯦ ꯍꯥꯏꯅꯣꯕ ꯑꯁ ꯌꯥꯔꯦꯍꯦ ꯑꯩꯅ ꯀꯣꯏꯔ ꯂꯣꯏꯗꯨꯕꯣ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯂꯝꯄꯥꯛꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯐꯨꯗꯠꯅꯔꯒ ꯑꯗꯨꯗ ꯉꯝꯃꯛꯄꯗꯨꯅ ꯀꯣꯏꯊꯠꯅꯖꯦ ꯍꯥꯏꯕ꯭ꯔꯣ ꯄꯥꯕꯨꯡ ꯅꯈꯣꯏꯅ ꯃꯄꯥꯟꯗ ꯇꯨꯝꯃꯣ ꯍꯥꯏꯔꯁꯨ ꯇꯨꯝꯒꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯒꯦꯁꯨ ꯍꯥꯏꯖꯔꯣꯏꯌꯦ ꯁꯨꯞꯅꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨꯗꯗꯤ ꯌꯥꯕꯤꯌꯣ ꯁꯥ ꯅꯪꯅ 이보시 ꯌꯥꯝ ꯑꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ 이부 ꯅꯝꯗꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯗꯤꯌꯦ ꯍꯦ ꯑꯉꯧꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ 예 ꯉꯥꯎꯗꯕ ꯅꯪꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯀꯌꯥꯔꯛ ꯆꯦꯜꯂꯛꯏ ꯑꯩ ꯂꯥꯜꯂꯦꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏꯌꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨꯗ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯅꯪꯅꯤꯅꯦ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯂꯝ ꯍꯦꯜꯂꯛꯑꯗꯤꯅꯦ ꯎꯇꯣꯞ ꯑꯃ ꯄꯥꯏꯔꯒꯅꯦ ꯄꯣꯞ ꯁꯥꯟꯗꯒꯗꯕ ꯅꯪꯅ ꯆꯩꯒꯗꯕ ꯉꯥꯡꯒꯗꯕ ꯂꯣꯏꯔꯕ꯭ꯔꯥ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯌꯨ ꯉꯥꯡꯉꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯅꯥꯒꯤ ꯃꯄꯨ ꯑꯣꯏꯈꯤꯕꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ